Akasvani Imphal Ngangom Kiran na pau pajari ahanbada marwai pau Manipur hojik thokliba wathok asigi matangda rajniti dol pumnamaki oiba mifam ama Griha Mantri Amit Shah na sababati oiduna tha asigi kunmari da Delhi da pangthoklagani Bishnupur jila gi kokta gi thong amada sakhangdawasingna bom pokhai halambagi thodokta angangani shokle amasung Manipur gi thongna pharibi sheshel singna shanti hanjalakna no hanabada lamjing biu haina Congress lusingbi Sonia Gandhi na appeal tawri Manipur ge hojik thokle bawa thoga siloshana na bagi pandamda rajniti dol pumna makebe mifam Griha Mantri Amit Shah na sababati oiduna thasi kunmari da pangthoklagani Griha Mantraloy ge machin chapamisa amana Twitter da thagla puwarol amada hai mifam asi namit asigi nungthil pung ahum taba matamda New Delhi da pangthokkani Assam ge Mukhyamantri Soriba Neda gi convener Himanta Biswa Sarma na Griha Mantri ge unaduna kubna khanaraba matungda wafam asi lauthorakpani Ningsingba yai mamang thagi ahumdagi haurakhiba irang asi loishinanabagi matangda Griha Mantri Amit Shah masamak mamang thagi kunmapana Manipur da laktuna numit mari ni chupna tongan ba lusingba singa unaduna wari sanaki Siri Sahana Imphal Surachandpur amasung Kangpokpin singwapam singda hangliba relief camp singda sangjapam loriba khunja singa sunaki numit tarani leiraga amuk Imphal da laktuna warishin purkane hana thajaba pirongkibani adumoinamak singkhong singya singda phawa makli khulai paiba kuki militant singna misam miyamna Nongmeikapam amasung yum kai mai thabagi thong chingleptana satharakpadagi irang ase hojik phawba warishin purakpa ngamdana leiribani Bishnupur jila ki Phogakchau ikhai awang laikai amasung kwakta ga lonaba moirang turel mathakta sabat thong amada sakhangdaba singna bom pokhai halambagi thodokta angangani sokle aikhogi paumina hai bom pokhai bagi thodok adu ngarang numidang pung taret khare helakpa doida thokibani bom adu Mahindra Scorpio amada fit tawduna pokhai halamba oiramba yai hana thajnari bom pokhai ba adu da Scorpio adu gi engine meter yankhai rom lapna paithokhi amasung thong adu gi saruk kharasu amangata thoki Bom adu pokhai dringai mamangda kuki militant sing hanas chungnaba singna thamna pokpi maning laikai da Nongmeikapsilaki Nongmeikap hek loikibaga bom pokhai bagi makhol takibani hairi Manipur ga punma saktam kaibe yaro hena mitai pangal singna mapam kya da khongjang changchin kre jiri bangi bau parada khundarba mitai pangal sina ngarang mapam adugi PWD guest house mamang phawba wakat khongchat ama satkre makhoina Manipur ga saktam kaibe yaroi wathok asi athuwa matamda loishinduna Shantipur wahaibana singba kholau sing lauki Imphal East jila ki Mantripukhi area da khundariba mitai pangal singna sungarang namidang mairagi rally am chatuna kholau kya lauki khongchat adu sar yakhibi singna kuki militant singa tawnariba su khudakta handu misam miyam da Nongmeikapsin belepu masung aikhoi shanti pami habena sima kholau kya lauki ngarangi rally adu development committee khunau laikai Mantripukhi na sinduna pangthokibani hairi Laimakhong Khonsaramda UNC Working Committee Naga Women Union amasung All Naga Students Association Manipur Ansamgi mihut singna ngarang chatuna yangsinkre mapamadu da handakta Naga gi yum amamai tharamagi thong adubu Naga lup singasana yamna kan yaningdaba phongdokki asiguma thong sing makha tana satharaktana basu lup singasina phongdorakli Hojik thole bawathok asi thuna loisina namagi pandamna moirangi INA Martyrs Complex manungda laiba ibudok thangjing gi khubamda ngarang miyamna irat thongni gi thorma mo pangthokre thormadu thangjing seba mandal phamnaiba cherap loisang amaiba loisang Historical and Heritage Development Organization amasung moirangi nupi lup singna punna sinduna pangthokibani tabiriba pawse Akasvani Imphal dagini Manipur gi thawna pharibi shechal singna shanti hanjalakna nabohana bada lamjing biu haina Congress lusing bi Sonia Gandhi na appeal tawri Manipur hojik tholi bawathok asigi matangna piba video message samada Congress Parliamentary Party lusing bi ODB Sonia Gandhi hai numit yankhai nirom surakba irang asina raja sigi miyamna thengnari bawa singda mahaki maikei digi thamoi shokna nungaiteba phongdokli matam kaya sangna sagachar pelan tumamadi yum kai kaya tumna mangkre asoiba khongthang amakhakna kanglup ani gi marakta sathirba imunai mutana bagi thong ama satharkliba sithingna naba miyam puna hona minaba tangai phade kanglup ani gi miyamna masin manau oibagi nungsinana hingminarakpa mari aduna hongnana ningsingduna amagamaga thajanabagi phim ama sengotuna wathok asiloisina naba hona minase hanasu Srimati Gandhi na appeal tawri The history of Manipur stands testament
to her ability to embrace people of all ethnicities, religions, and backgrounds, and the myriad possibilities of a diverse society. It takes tremendous trust and goodwill to nurture the spirit of brotherhood, and a single misstep to fan the flames of hate and divisiveness. I appeal to the people of Manipur, especially my brave sisters, to lead the way in bringing peace and harmony to this beautiful land. I have immense hope and faith in the people of Manipur, and I know that together we will overcome this ordeal. Imphal West, Imphal East Kaksing amasung Bisnupur Jilla da ngase yuk pung mga dagi numidawaram pung mga pawa curfew comtokli. Adumanamag Imphal East ki News Yakon area amasung Kaksing Jilla ki serok dadi curfew comtokulaite. Imphal West ki Langol area ki oinadi ngase yuk pung mga dagi numidong pung taranitoy pawa curfew comtokli. Thobal Jilla ki oina ngase yuk pung mga dagi numidang pung nipan pawa curfew comtokli. Ngasi phongwa pause singi maruwayo pausing gidamo haujik Nongmeikapam Bedamani leire Bedamani Thagatjari Kiran Kwaktada bom pokhai kiba political party singi luchingba singna Delhi da kendra gi luchingba sing makhata na unabagi pau amasung malemgi yoga gi numit thoram Manipur da boycott tawkibagi pau singna ngasi phongba pauche ayambada maruiba pau oina phongnaba ure Sanalebakta Kwaktada Scorpio amada fit tawba bom pokhaibada angang ani sokle Kanto sabal da pung ahumrom Nongmeikapam na kre haiba pauna ahan be headline tawri. Amit sahana June 13 da political party pumbagi mifam Delhi da kaukre haiba pau amana pauche asigi anisuba headline tawri. Huyen lan pau da Delhi da leirakliba political party taragi mihut singna CPI gi luchingba D Raja unakre haiba pauna ahan bal lamai da fongli. Ichel Express ta Hingsagi irang nanglaba Manipur gi miyamda Congress luchingbi Sonia Gandhi na pungning phathanaba appeal tawrakli haiba pauna headline tawdi. Pokna famda sathiba crime chatharakpa haibasi naga pumba hakthengnana singnarakpaga manai haiba naga lupsingi wafamna pauche asigi anchor kalamda fongli. AR na maira paibi fubagi mayokta nupi singna khongjang sangsinba haukre haiba pau amasu pauche asigi ahanba lamaida fongli. Sangai Express Manipur da Harautel da kapna khare Gwaltabi romda fiwam kanna semnari haiba pauna ahanba headline tawri. Kwakta da IED pokhaibada angang ahum sokle haiba pau amasu pauche asigi ahanba lamaida fongli. Iraibakta Manipur International Yoga Day gi thoram boycott tawkhre PM na US ta chatlaga peace ki wangangba maram chade haiba pauna headline tawri. People's Chronicle da Manipur oiriba fibam asida Sonia Gandhi na thamoi sokna nungaitaba phongdokibagi pauna ahanba lamaida fongli. Imphal Free Press ta Raija asigi opposition party singna CPI gi central leader sing unakibagi pauna photo ga konana pauche asigi ahanba lamaida fongli. Sangai Express English ta DIPR gi office ta amang ata thogalamba myoi ama fare amzu amasung EGM na thawung adubu yaningdaba phongdokre haiba pauna headline tawri. Manipur Mail da Raijapal na tongan ba dharma singi luchingba singa unaduna wari sanakibagi pauna photo ga konana headline tawri. Tamenglong da phongba pauche Ganfew Mail da BJP gi karyakarta amana DIPR gi office ta paumi singda kihan khanganbagi thawung chatharam le haiba pauna headline tawri. Tamenglong Times ta Naga MLA tara amasung Kuki MLA tara na hauzik oiriba Manipur fibam asigi matangda chayol asigi manungda unaduna wari sanarba yai haiba pauna headline tawri. Kiran Thagachari Bedamani Aroibida maruwe pau amohanna Manipur hauzik tholiba wathok asigi matangda rajniti dol pumna makyoba mifamama Griha Mantri Amit Shah na sabapati oiduna thasi kunmari da Delhi da pangthoklagani. Bisnupur Jilla ki Kokta ki thong amada sakhangdabasna bom pokhai lambagi thorokta angangani shoklei amasung
मणिपुर की थौना फरबी इसेसल सिंगना शांति हंजलकना होनाबदा लमजिंगबियो हाइना कांग्रेस लुसिंगबी सोनिया गांधी ना अपील तौरी पाउ लोइजरी।